ꯆꯉꯥꯡꯉꯩ Junior High School na sinduna Annual Sports and Cultural Meet ki thoram ngasi Changangay Chowdhury Pukri mapanda pangthokre. Thoram aduda Imphal West JDO John 1 gi Sujeta Khumukcham Retired Director Education SK A Samungok Singh Imphal West DI John 1 gi KH Anil Singh Changangay GP Jila Parisat Member S Rahul Kuman Marjit Changangay High School gi Headmistress CS Damayanti Devi amadi SMC Convener A Narjit Singh na athoiba mitung sing oina saruk yake. Thoramgi saruk ama oina mahairoi singna magi housing khaidoktuna sports haudoki amadi Mars Parsu chatke. Thoramadu da saruk yakiba Junior High School gi Headmistress CS Damayanti na haikibada ngasi pangthokliba Sports and Cultural Meet asi angang singda lairik tambada natana atopa sport amadi atay activist sing saruk yanaba haina pangthokpani amadi School asada lan joinarakpa lamgi angang singsu school asa tamli lonana makhoida lan asna maram oiduna aki akhang leiriba asada pukning wakhalda kiba leitanaba tinjang kaijang dana leiba ngamnaba pandamda pangthokpani haina mahakna makhatana phongtoke. Angangsing asida laik tambada natana atop sports ki event da sanghanduna amadi culture gi inot piduna angangsing ase tongan ba activities mayam amasu pina na ba haidana hona jabani hojiki irang matam asida tawribase aikhoi gi school asida chu lanjen narakpa angang kharasu leibani na makhoi sing asigi pukning wakhal akhoi gi aki tujungba makhoi da aki akhang leibasing do khajitang oisu kokna na ba haiduna adugi ayam gi pandam da su ayam tawjabani angang sing ase masa mau phana leiba amadi tijen kajen na leina ba aigi pandam di aikhoi gi school gi angang sing asina state tagi hendoktana atopa national gi thakta chatpa ngamna na basu honna ningi.